Insta post am tawrubagi message tan nupi mayamna loirabani receive message singdu charop yinglinge Laina na WhatsApp ta message tharakpado notification ubada khangprek pu khangi yam soro wahai du da makhol thokna nok thoklure sin khaktani tawriba makha ta na hande keng ben jin khre laina da chakhan ge yauna chakhan le masu thasada message tharakpado haraud da banate anabaga swai manglabani adabu rishi laina da reply pide son the message halak bangai ribani sin torum laga offline laikibado machin bal chiklaga khangle sounding bado reply ga pide yam pongina usitradi block chawna si hairaga nushit apai bi machang khrabadawna makut khubiduna block thari badu de kitnam sille sounding lure yamna photo duga recently reply pirak tabaduga asauba ni do pullaga block hekta thamjili number do yam phawre kainani mana pongise Gracie nga side yengli bani laina gi mato nong ingle haire itapna sidane angang da phone pahan ga no haibado nungsibada ngaw khraba angang di Gracie na layeng mangam loi hidak leite laina se layeng na ba Gracie na tamak palarik ta yawrak te ba lab medicine di Alvina na nungsi laina sisu coronavirus tagi henna sathi ba laina ni Gracie na mo ado kai gumma masigi laina se infectious disease already high badi yamna loknagan balaina mi amadagi amada sandopa ngam boiramladi kamai tawne Alvina wa khalga munna khalle chummine nungsibagi laina se amaga longnaramladi laina se symptoms kamai na tawne Gracie Alvina gi makokta illaga apangbi laina da ying symptoms haibu mana ulisini like the worldwide oina khangnaba maongda hapo oiragana nungsibagi symptoms se ahanbada jealous ani subada high temper ahum subada na fight makhal yami khubi ani gi fight chin khaki oiba fight mit paini yengnabagi fight suktok suksin paithok paisin gi fight last the boxing mathang karate mathang martial arts ani duna sangsar amada wari tawri laina ne risigi number do block amuk hang amuk taw ahum lag mari rak surabani ngali ba mayam du mata di Gracie na amu Alvina hayingi Lucas ka de lay ai something biyo chalam daida Alvina mamit law thoga amu hanjinera waisa mathang kainera di tum kainera ge hanakti hanjinna da bayadre kaido bagia hui yawdo phok nungsinare hauzikan noini na kari sibano khangde ahinga tumam chabam khangaroi noini hanjinaradi ho ma sunupi phangaroi khangba ai sunupa to po koining deba aduna hanjina da bayade korau da amu koyu kainu lawai masa high court ta che thawra nang namana bida phawo amta ngang dini article kya no di khangde madugi matung ina cherak piu hairu chorana wakatlu choraba ko ta na taning de nang wa do ado Gracie ai sto haris to yasilora Pabudi paye bo film da madu nupi ge romance am wang ba sai ne acting ga di hit ne ba hero du dai mani henjile ado hero de sat hero ni hen nai bani nabani ni hero amama mu koiraga ai ne isai da ngaw ba torbot akhui ba man ba maga ending oi duni ne as Lucas na isai sak laga Rishi na kumladi nei roidra Gracie phak nok silai Alvina laina da yingu haina Gracie da khuning na kak thilli Laina phone do marai bag to thamlaga unglagi hippi amit supangli bani Gracie na what is this behavior Alvina na sis loves the girl tanja do da Gracie gi phone ko lak bagi ring tol khinglei Gracie khanglaga chengbu chenge dawi Alvina na hai pop bisidi ring tol se ama selo haibani yadiba volume khosiga blood pressure ga loi wang khale Laina ani do da yinglam laga hagot laga balcony thokre Taning dramale charang naba mayam do Gracie na amo BP gi logo oiram basa hai khangoi oiram do mali ho adu de BP lo oiba mi ge se khangal laga hai ohen bayarni iwani call tor ise tumileyo Gracie is Gracie just 2 minutes silent ai bum lem da ban bi malan gan Gracie call to pai khali hello tamcha ko isu ko igre lairik param bani ai silent thamjin ba ada khangau dre
ꯔꯦꯟꯇ ꯑꯜꯕꯤꯅꯥꯒ ꯂꯩꯃꯤꯟꯅꯔꯒ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕ꯭ꯔꯅꯦ? ꯒ꯭ꯔꯦꯁꯤ ꯑꯜꯕꯤꯅꯥꯗ ꯌꯦꯡꯂꯛꯏ. ꯑꯜꯕꯤꯅꯥꯁꯨ ꯇꯥꯔꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯊꯨꯝ ꯌꯥꯛꯄꯤ ꯃꯥꯟꯕꯁꯦ ꯎꯁꯤꯠꯇꯦ. ꯑꯜꯕꯤꯅꯥꯗꯤ ꯃꯥꯡꯂꯕ ꯑꯉꯥꯡꯅꯤ. ꯑꯩꯒ ꯇꯤꯟꯅꯕꯗꯩ ꯈꯔ ꯐꯔꯕꯅꯤ. ꯂꯨꯀꯥꯁꯅ ꯅꯨꯄꯥ ꯐꯪꯗꯦꯅ ꯑꯍꯤꯡ ꯀꯞꯄꯗꯨꯗꯤ ꯐꯔꯕꯣ? ꯑꯜꯕꯤꯅꯥ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ. ꯍꯩ ꯃꯍꯥꯁꯟꯗꯥꯟ! ꯅꯇꯨ ꯑꯃꯈꯛ ꯀꯣꯏꯕ ꯅꯪꯒ ꯑꯩꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯣ? ꯂꯨꯀꯥꯁ ꯅꯣꯛꯂꯛꯏ. ꯂꯣꯌꯦꯜ ꯑꯣꯏꯕ ꯀꯥꯏꯁꯦ ꯆꯥꯛꯆꯧꯋꯦ. ꯂꯣꯌꯦꯜ ꯃꯌꯨꯝ ꯂꯨꯀꯥꯁ ꯍꯥꯏꯅꯔꯤꯅꯤ. ꯑꯜꯕꯤꯅꯥꯅ ꯑꯣꯠꯁꯤꯜꯂꯛꯀꯦ. ꯒ꯭ꯔꯦꯁꯤꯅ ꯑꯜꯕꯤꯅꯥꯒ ꯀꯣꯏꯅꯔꯒꯦꯔꯣ? ꯅꯣꯏꯕꯥꯅꯤ ꯑꯣꯏꯅ ꯁꯥꯍꯧꯔꯣ ꯋꯥꯔꯤꯁꯦ. ꯑꯩ ꯇꯨꯝꯃꯒꯦ, ꯃꯤꯔꯦꯝ ꯅꯠꯇꯦ ꯑꯩ. ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯄꯤꯊꯣꯛꯈ꯭ꯔꯕꯤꯅꯤ. ꯂꯨꯀꯥꯁꯀ ꯊꯨꯡꯅꯗꯕꯗꯤ ꯑꯩ ꯀꯔꯤꯝ ꯈꯟꯕꯤꯗꯦ. ꯊꯨꯡꯅꯗ꯭ꯔꯁꯨ ꯌꯥꯏ. ꯂꯥꯏꯔꯤꯛꯀ ꯊꯨꯡꯅꯗ꯭ꯔꯗꯤ ꯒ꯭ꯔꯦꯁꯤꯗꯤ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯀꯞꯇꯨꯅ ꯌꯦꯡꯂꯤꯕ ꯑꯩꯁꯦ ꯇꯧꯔꯒ ꯂꯩꯍꯧꯔꯅꯤ. ꯔꯦꯟꯇ ꯂꯥꯛꯂꯤꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤ. ꯌꯨꯝꯗꯗꯤ ꯏꯃꯥꯅ ꯌꯥꯝ ꯌꯦꯡꯁꯤꯜꯂꯦ ꯈꯪꯉꯕ? ꯊꯝꯃꯒꯦ ꯑꯩ. ꯑꯜꯕꯤꯅꯥꯒꯤ ꯅꯝꯕꯔꯗ ꯇꯧꯔꯛꯑꯒ ꯁꯥꯍꯧꯔꯣ ꯅꯣꯏ ꯋꯥꯔꯤꯗꯣ. ꯕꯥꯏ. ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯒ ꯐꯣꯟꯗꯣ ꯀꯛꯈ꯭ꯔꯦ. ꯑꯗꯨꯒ ꯑꯜꯕꯤꯅꯥꯗ ꯑꯣꯟꯁꯤꯜꯂꯦ ꯑꯃꯨꯛ. ꯂꯨꯀꯥꯁ ꯒꯤꯐ ꯇꯧꯔꯦ ꯅꯪꯉꯣꯟꯗ. ꯑꯜꯕꯤꯅꯥꯅ ꯊꯨꯏ. ꯃꯤꯅ ꯀꯣꯏꯈꯤꯗꯧ ꯁꯔꯨꯛ ꯏꯃꯥꯟꯅꯕꯤꯒꯤ ꯅꯪ ꯀꯣꯏꯖꯧ ꯍꯥꯏꯕꯅꯤ. ꯏꯋꯥꯗꯣ ꯊꯨꯝ ꯌꯥꯛꯄꯤ ꯃꯥꯜꯂꯁꯨ ꯌꯣꯗꯤ ꯇꯥꯕꯅꯤ. ꯒꯤꯇꯔꯒ ꯄꯥꯏꯔꯒ ꯏꯁꯩ ꯁꯛꯂꯛꯄꯗꯤ ꯅꯪ ꯉꯥꯎꯔꯤꯗꯨꯅꯤ ꯊꯥꯏꯅ. ꯅꯪꯅ ꯉꯥꯎꯕꯗꯩ ꯅꯠꯇ꯭ꯔꯥ ꯑꯩꯒ ꯀꯣꯏꯅꯈ꯭ꯔꯤꯗꯣ. ꯒ꯭ꯔꯦꯁꯤ ꯍꯪꯒꯣꯏꯔꯛꯑꯦ ꯋꯥꯔꯤꯁꯦ. ꯑꯁ ꯇꯨꯝꯃꯒꯦ ꯑꯩ. ꯂꯩꯅꯥ ꯅꯪ ꯀꯩꯗꯧꯔꯤꯒꯦ? ꯆꯥꯛ ꯆꯥꯊꯣꯛꯑꯁꯦ. ꯂꯩꯅꯥ ꯈꯨꯝꯃꯛꯏ. ꯇꯨꯝꯃꯣ. ꯒ꯭ꯔꯦꯁꯤ ꯑꯜꯕꯤꯅꯥ ꯆꯞ ꯃꯥꯟꯅꯅ ꯁꯥꯏꯠ ꯏꯐꯦꯛꯁꯤꯗꯤ ꯀꯩꯅꯤꯒꯦ ꯁꯤꯗꯤ? ꯑꯜꯕꯤꯅꯥꯅ ꯑꯃꯨꯛ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯔꯒ ꯇꯨꯝꯃꯣꯏ. ꯑꯅꯤꯗꯨ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ ꯉꯥꯡꯗꯅ. ꯂꯩꯅꯥ ꯁꯣꯝꯗ ꯇꯨꯃꯤꯟ ꯐꯝꯂꯤ. ꯏꯟꯁꯇꯥꯒꯤ ꯄꯣꯁꯇꯨꯗ ꯔꯤꯁꯤꯅ ꯅꯨꯄꯤ ꯑꯃꯒꯤ ꯀꯃꯦꯟꯗ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯎꯔꯨꯕꯗꯩ ꯂꯩꯅꯥ ꯁꯥꯎꯔꯝꯕꯗꯣ ꯈꯔꯗꯤ ꯐꯔꯕꯅꯤ. ꯃꯊꯟꯇ ꯄꯛꯆꯥꯛꯇ ꯆꯥꯛꯂꯦ. ꯅꯥꯔꯒ ꯏꯟꯁꯇꯥꯗ ꯏꯔꯥꯡ ꯇꯧꯔ ꯂꯩꯅꯦ. ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕ ꯅꯥꯔꯗꯤ? ꯃꯤꯅ ꯃꯦꯁꯦꯁ ꯊꯥꯔꯒ ꯍꯜꯂꯛꯅꯤꯁꯨ ꯈꯪꯗꯦ. ꯑꯩꯅꯗꯤ ꯑꯗꯨꯝ ꯍꯟꯕꯤꯔꯒ. ꯂꯩꯅꯥ! ꯑꯁꯣꯝꯗꯩ ꯆꯥꯛ ꯆꯥꯕꯒꯤꯅꯤ ꯂꯥꯎꯔꯛꯂꯤꯗꯣ. ꯂꯥꯛꯑꯒꯦꯍꯦ! ꯏꯁꯨꯛ ꯁꯨꯛꯂ ꯆꯪꯉꯛꯏ ꯑꯃꯨꯛ. ꯑꯅꯤꯔꯛ ꯍꯟꯅ ꯃꯦꯁꯦꯁ ꯊꯥꯔꯨꯕꯁꯨ ꯉꯝꯗꯦ. ꯂꯩꯐꯝꯒ ꯈꯪꯗ꯭ꯔꯦ ꯃꯥ. ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯣ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄꯗ ꯂꯩꯅꯥ ꯍꯣꯏꯗꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯂꯦ. ꯍꯦꯛ ꯌꯧꯔꯛꯄꯒ ꯁ꯭ꯇꯥꯐ ꯅꯔꯁ ꯑꯃꯅ ꯂꯩꯅꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯂꯩꯅꯥ, ꯅꯪ ꯂꯩꯇ꯭ꯔꯅ ꯅꯨꯄꯤ ꯑꯃꯅ ꯍꯪꯉꯝꯃꯤꯅꯤ. ꯅꯪ ꯂꯥꯛꯑꯒ ꯑꯝꯇ ꯎꯅꯒꯦ ꯍꯥꯏꯔꯝꯕꯅꯤ. ꯍꯥꯟꯅ ꯆꯪꯉꯝꯒꯦꯔꯣ ꯅꯪꯕꯣ? ꯀꯅꯥꯅꯣ? ꯃꯃꯤꯡꯗꯤ ꯍꯪꯍꯧꯗ꯭ꯔꯦ ꯑꯩꯁꯨ. ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯁꯦ. ꯀꯅꯥꯅꯣ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ. ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂ ꯍꯥꯏꯔꯛꯄꯅꯤ ꯒ꯭ꯔꯦꯁꯤꯅ. ꯉꯔꯥꯡ ꯑꯩ ꯃꯪꯗ ꯂꯩꯅꯥ ꯅꯪꯁꯦ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯈꯣꯠꯂꯦꯅ ꯇꯧ ꯂꯩꯔꯝꯃꯤꯕ. ꯑꯜꯕꯤꯅꯥꯅ ꯑꯁ ꯒ꯭ꯔꯦꯁꯤꯌꯥ. ꯒ꯭ꯔꯦꯁꯤꯅ ꯃꯪꯗꯣ ꯇꯝꯒꯦ ꯇꯧꯔꯒ ꯀꯥꯎꯔꯦ. ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯉꯛꯏꯅꯤ. ꯑꯁꯤꯗꯩ ꯅꯨꯄꯤꯁꯦ ꯎꯔꯨꯕꯗꯩ ꯌꯥꯝ ꯃꯥꯟꯅꯩꯌꯦ ꯃꯥꯏ ꯃꯤꯠꯌꯦꯡꯁꯦ ꯉꯔꯥꯡ ꯎꯕꯗꯨꯒ ꯑꯝꯇ ꯌꯦꯡꯉꯣꯃꯤ. ꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯒ ꯑꯜꯕꯤꯅꯥꯒꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯍꯥꯏ. ꯂꯩꯅꯥꯅ ꯀꯩꯗꯧꯔꯒꯦ? ꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯏꯟꯅꯔꯛꯑꯦ ꯍꯥꯏꯕ. ꯀꯤꯌꯦ ꯀꯩꯅꯣ ꯃꯥꯏ ꯃꯤꯠꯌꯦꯡꯁꯤꯕꯣ. ꯒ꯭ꯔꯦꯁꯤꯅ ꯍꯥꯏꯔꯛꯄꯅꯤ. ꯂꯩꯅꯥꯅ ꯐꯠ ꯂꯩꯊꯣꯛꯑ ꯌꯦꯡꯉꯛꯏ. ꯃꯁꯛ ꯈꯪꯗꯦ ꯅꯨꯄꯤꯗꯣ ꯍꯥꯟꯅꯁꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ. ꯍꯦꯛ ꯎꯕꯗ ꯀꯤꯗꯕ ꯀꯅꯥ ꯂꯩꯅꯤ ꯃꯤꯠꯌꯦꯡꯗꯣ. ꯂꯩꯅꯥ ꯆꯠꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ. ꯆꯠꯃꯤꯟꯅꯔꯝꯕ ꯑꯅꯤꯗꯣ ꯂꯩꯅꯥꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ. ꯇꯨꯡꯗꯒꯤ ꯅꯨꯄꯤꯗꯣ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏꯗꯒꯤ ꯍꯦꯟꯒꯠꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯛ ꯂꯥꯎꯕꯤ ꯅꯨꯄꯤ ꯃꯥꯜꯂꯤ ꯌꯦꯡꯕꯗ. ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ, ꯃꯃꯥꯏꯗ ꯀꯤꯔꯤꯕ ꯃꯌꯥꯝ, ꯇꯧꯔꯤꯕ ꯁ꯭ꯇꯥꯏꯜ ꯃꯌꯥꯝꯗꯨ ꯍꯦꯛ ꯎꯕꯗꯗꯤ ꯐꯖꯩ ꯍꯥꯏꯅꯒꯅꯤ, ꯃꯤꯠ ꯊꯛꯅꯒꯅꯤ, ꯑꯎꯕꯁꯤꯡꯅꯁꯨ ꯉꯥꯎꯅꯒꯅꯤ. ꯑꯗꯨꯕꯨ ꯂꯩꯅꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗꯤ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕꯗꯣ ꯀꯩꯅꯣꯒ ꯈꯪꯈꯤꯗ꯭ꯔꯦ. ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯨꯅ ꯑꯀꯤꯕ ꯐꯥꯎꯍꯟꯈꯤꯕꯅꯤ. ꯒ꯭ꯔꯦꯁꯤꯅ ꯀꯩ ꯃꯤꯠꯌꯦꯡꯅꯤꯒꯦ ꯑꯁꯤꯗꯤ? ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯂꯩꯕ ꯃꯤ ꯑꯣꯏꯔꯝꯅꯤ ꯃꯁꯤ. ꯂꯩꯅꯥ ꯅꯪꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯅꯃꯥꯟꯅꯕꯤꯔꯕ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤꯁꯦ ꯅꯪꯉꯣꯟꯗ? ꯀꯤꯔꯤꯉꯩꯗꯨꯗ ꯒ꯭ꯔꯦꯁꯤꯒꯤ ꯀꯥꯔꯟꯗꯨꯗ ꯁꯥꯎꯔꯒ ꯐꯨꯔꯛꯏ. ꯀꯥꯏꯗ ꯏꯃꯥꯟꯅꯕꯤꯅꯣ? ꯑꯁꯤ ꯅꯨꯄꯤꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯦ ꯅꯍꯥꯟ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯠꯌꯦꯡꯒ ꯌꯥꯝ ꯃꯥꯟꯅꯩꯌꯦ. ꯑꯜꯕꯤꯅꯥꯅ ꯀꯥꯏꯗ? ꯀꯅꯥ ꯅꯨꯄꯤ? ꯌꯨꯝ ꯆꯠꯄ ꯅꯨꯃꯤꯠꯇ. ꯀꯩꯅꯣꯗꯣ ꯑꯗꯨꯗꯗꯤ ꯃꯥꯅ ꯃꯃꯤꯡ ꯑꯃ ꯀꯧꯔꯤꯕ. ꯑꯉꯥꯎꯕꯤꯔ ꯈꯪꯗꯦ. ꯒ꯭ꯔꯦꯁꯤ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯋꯦꯠ, ꯔꯤꯄꯤꯠ ꯗ ꯁꯦꯟꯇꯦꯟꯁ. ꯂꯩꯅꯥꯅ ꯀꯩꯅꯣ ꯑꯃꯨꯛ?
ꯀꯩꯅꯣꯗꯣ ꯍꯥꯏꯕꯝ ꯇꯥꯈꯤꯗ ꯑꯩꯕꯣ ꯑꯜꯕꯤꯅꯥꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯂꯩꯅꯥꯅ ꯔꯤꯁꯤꯗꯣ ꯆꯠꯃꯤꯟꯅꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯌꯥ ꯃꯁꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤ ꯍꯥꯏꯔꯒ ꯁꯦꯠ ꯁꯦꯠ ꯊꯥꯖꯤꯜꯂꯛꯏ ꯒ꯭ꯔꯦꯁꯤꯒ ꯑꯜꯕꯤꯅꯥꯒꯗꯣ ꯂꯩꯅꯥꯗ ꯑꯁ ꯃꯤ ꯃꯃꯥꯡꯁꯤꯗ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯅꯣꯏꯅꯦ ꯅꯔꯁ ꯈꯔ ꯁꯤꯅꯤꯌꯔ ꯑꯣꯏꯕꯗꯨꯅ ꯇꯥꯛꯂꯒ ꯉꯁꯥꯏ ꯂꯩꯅꯥ ꯎꯅꯒꯦ ꯍꯥꯏꯔꯝꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ ꯍꯦꯛ ꯆꯪꯕꯒ ꯔꯤꯁꯤ ꯕꯦꯠꯇ ꯍꯤꯞꯂ ꯂꯩꯔꯝꯕꯗꯣ ꯎꯔꯦ ꯍꯧꯖꯤꯛꯇ ꯃꯈꯣꯏ ꯑꯍꯨꯝꯗꯒꯤ ꯃꯨꯟꯅ ꯌꯦꯡꯂꯝꯕ ꯅꯨꯄꯤꯗꯨꯁꯨ ꯂꯩꯔꯝꯃꯤ ꯂꯩꯅꯥ ꯅꯨꯄꯤꯗꯨꯅ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨꯗ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯈꯜꯂꯤ ꯐꯠ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩ ꯒ꯭ꯔꯦꯁꯤ ꯂꯩꯅꯥꯗ ꯈꯨꯖꯤꯟꯁꯤ ꯇꯨꯃꯤꯟꯅ ꯑꯜꯕꯤꯅꯥ ꯆꯤꯔꯣꯜ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯄꯨꯁꯤꯜꯂꯛꯑꯦ ꯑꯁꯤꯗꯤ ꯒ꯭ꯔꯦꯁꯤꯅ ꯑꯃꯨꯛ ꯇꯞꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯜꯕꯤꯅꯥꯅ ꯈꯪꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯦꯟꯊꯣꯏ ꯂꯩꯅꯥ ꯎꯕꯗ ꯃꯃꯣꯟ ꯅꯣꯛꯏ ꯔꯤꯁꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈ꯭ꯔꯦ ꯂꯩꯅꯥ ꯎꯕꯗꯩ ꯁꯥꯎꯕ ꯃꯥꯟꯕ ꯁꯛꯐꯝꯗ ꯁ꯭ꯇꯥꯐ ꯅꯔꯁꯇꯨꯅ ꯍꯥꯏꯔꯛꯏ ꯂꯩꯅꯥ ꯎꯅꯒꯦ ꯍꯥꯏꯕꯤꯔꯝꯕꯗꯣ ꯍꯦꯟꯊꯣꯏꯅꯅꯤ ꯂꯩꯅꯥ ꯂꯩꯕ꯭ꯔꯥ ꯎꯅꯒꯦ ꯍꯥꯏꯅ ꯍꯪꯂꯝꯕꯗꯣ ꯅꯨꯄꯤ ꯑꯍꯨꯝꯗ ꯎꯕꯗꯩ ꯍꯔꯤꯁꯇꯤ ꯋꯥꯖꯥꯎ ꯍꯧꯔꯛꯏ ꯅꯔꯁ ꯑꯇꯩꯅ ꯍꯤꯗꯥꯛ ꯀꯥꯞꯐꯜꯂꯣꯏ ꯍꯥꯏꯔꯤ ꯑꯗꯨꯏꯅꯤ ꯏꯆꯟ ꯂꯩꯅꯥ ꯏꯇꯩꯃꯅ ꯅꯪ ꯍꯪꯕ ꯗ꯭ꯔꯤꯞ ꯌꯥꯟꯗ꯭ꯔꯗꯤ ꯍꯤꯔꯣꯁꯦ ꯖꯤꯔꯣ ꯇꯥꯔꯅꯤ ꯑꯝꯇ ꯂꯥꯛꯑꯣ ꯅꯍꯥꯟꯒꯤ ꯅꯣꯡ ꯃꯔꯛꯇ ꯇꯧꯔꯨꯕ ꯗꯦꯠꯇꯨꯗꯩ ꯂꯥꯏꯍꯧ ꯂꯩꯔꯦ ꯂꯩꯅꯥ ꯇꯤꯟ ꯈꯪꯉ ꯍꯥꯏ ꯍꯔꯤꯁꯀꯤ ꯅꯣꯡ ꯃꯔꯛꯇ ꯇꯧꯔꯨꯕ ꯗꯦꯠ ꯍꯥꯏꯔꯛꯄꯗꯨꯗ ꯒ꯭ꯔꯦꯁꯤ ꯂꯩꯅꯥꯒꯤ ꯃꯅꯒꯟꯗ ꯗꯨꯞ ꯗꯨꯞ ꯁꯨꯔꯛꯏ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯗꯧꯔꯦ ꯅꯪꯒꯤ ꯇꯤꯟ ꯍꯥꯏꯗꯣ ꯔꯤꯁꯤꯅ ꯍꯤꯗꯥꯛꯁꯦ ꯀꯥꯞꯇꯣꯏ ꯑꯣꯏꯔꯗꯤ ꯀꯥꯞꯄꯁꯦ ꯑꯩ ꯌꯨꯝꯗ ꯄꯣꯊꯥꯅꯤꯡꯉꯤ ꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯏꯁꯧ ꯀꯌꯥꯝ ꯂꯥꯡꯉꯛꯄꯗꯨꯗ ꯂꯩꯅꯥꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ ꯍꯦꯟꯊꯣꯏꯅ ꯑꯇꯣꯝꯕ ꯅꯪꯅ ꯉꯔꯥꯡꯗꯩ ꯇꯧꯔꯤꯕ ꯏꯁꯧ ꯃꯌꯥꯝꯁꯤꯗꯤ ꯀꯔꯤ ꯅꯨꯡꯁꯤꯠꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯍꯔꯤꯁꯅ ꯀꯦꯁꯤꯟꯅꯩꯕ ꯀꯦꯕꯝ ꯑꯃ ꯂꯥꯛꯄꯁꯤꯗ ꯑꯔꯤꯕꯅ ꯀꯦꯁꯤꯟꯅꯕꯁꯦ ꯐꯨꯅꯤꯡꯉꯤ ꯌꯥꯝꯅ ꯔꯤꯁꯤ ꯍꯤꯞꯂꯝꯕꯗꯩ ꯐꯨꯛ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ ꯒꯥꯔꯤ ꯁꯣꯄꯤꯔꯣ ꯆꯠꯂꯝꯃꯒꯦ ꯑꯩ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯨ ꯅꯥꯀꯟꯗꯒꯤ ꯂꯤꯌꯥꯗꯤ ꯁꯨꯝ ꯌꯦꯡꯂꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯂꯤꯌꯥ ꯂꯥꯛꯄꯒ ꯊꯧꯁꯥꯕ ꯅꯠꯇꯦ ꯔꯤꯁꯤꯗꯤ ꯂꯩꯅꯥꯗꯅꯤ ꯃꯥꯅ ꯏꯁꯧ ꯂꯥꯡꯂꯤꯕꯁꯦ ꯉꯁꯥꯏꯗꯩ ꯍꯔꯤꯁꯅ ꯂꯤꯌꯥ ꯅꯪꯗꯤ ꯏꯉꯛ ꯉꯛꯑꯝꯃꯅꯤ ꯉꯁꯥꯏꯗꯩ ꯋꯥꯔꯤꯁꯨ ꯁꯥꯕꯤꯗꯦ ꯅꯊꯟꯗꯔꯣ ꯅꯪꯕꯣ ꯂꯤꯌꯥ ꯅꯣꯛꯃꯤ ꯍꯣꯏ ꯃꯥꯅꯦꯗ ꯍꯔꯤꯁ ꯏꯇꯣꯝꯇꯅꯦ ꯉꯔꯥꯡꯗ ꯔꯤꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯌꯨꯝꯗꯁꯨ ꯆꯠꯂꯨꯔꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈꯤ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯑꯕꯁꯤꯗ ꯀꯩꯁꯨ ꯀꯟꯅ ナꯥꯕ ꯅꯠꯇꯦꯗ ꯃꯁꯥ ꯁꯣꯟꯊꯕꯅꯤ ꯆꯥꯎ ꯊꯛꯑꯣ ꯌꯥꯗꯕ ꯑꯗꯒꯤ ꯆꯠꯄꯐꯥꯎ ꯃꯀ꯭ꯂꯥꯞꯁꯦ ꯊꯛ ꯅꯤꯛꯂꯤꯕꯅꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯗꯧꯅ ꯔꯤꯁꯤ ꯍꯔꯤꯁꯇ ꯄꯩꯔꯞ ꯌꯦꯡꯂꯛꯏ ꯍꯔꯤꯁꯅ ꯂꯤꯌꯥ ꯂꯥꯛꯏꯁꯦ ꯋꯥ ꯑꯝꯇꯗꯤ ꯍꯥꯏꯕꯤꯌꯨꯗꯅ ꯁꯛꯇꯥ ꯅꯪꯅ ꯅꯥꯁꯤꯟꯅꯗꯅ ꯁꯨꯇꯤꯡ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯅꯠꯇ꯭ꯔ ꯂꯤꯌꯥ ꯅꯧꯐꯦꯠ ꯇꯧꯅ ꯑꯃꯨꯛꯁꯨ ꯈꯨꯝꯃꯤ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯐꯔꯒ ꯃꯈꯥ ꯆꯠꯊꯔ ꯂꯣꯏꯔꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯨꯗꯦ ꯔꯤꯁꯤ ꯂꯩꯅꯥꯅ ꯃꯅꯥꯛꯇ ꯁꯨꯛꯆꯪ ꯆꯪꯉꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯉꯛꯏ ꯏꯇꯩꯃ ꯌꯨꯝ ꯍꯜꯂꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯛꯆꯥꯡꯁꯦ ꯑꯁꯨꯛ ꯋꯥꯔꯁꯤꯐꯥꯎ ꯇꯨꯃꯤꯟꯅ ꯂꯦꯞꯄ ꯌꯦꯡꯉꯝꯃꯤ ꯃꯤꯍꯨꯟ ꯈꯪꯆꯣꯡ ꯆꯣꯡꯂꯛꯏ ꯂꯩꯅꯥ ꯍꯟꯗꯛꯇꯤ ꯇꯞꯅ ꯆꯪꯁꯤꯜꯂ ꯍꯥꯏꯔꯛꯏ ꯍꯤꯞꯄꯣ ꯂꯩꯅꯥꯅ ꯋꯥ ꯉꯥꯡꯗꯕꯒꯤꯅꯤ ꯂꯥꯡꯂꯤꯕ ꯏꯁꯧꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ ꯒ꯭ꯔꯦꯁꯤ ꯇꯞꯅ ꯅꯣꯏ ꯇꯩꯗꯣ ꯑꯣꯏꯅꯔꯤꯅꯤ ꯈꯪꯉꯦ ꯂꯩꯅꯥ ꯍꯤꯗꯥꯛꯇꯨ ꯁꯦꯝꯂꯒ ꯀꯥꯞꯅꯕ ꯈꯨꯗꯥꯡꯗꯨꯗ ꯌꯥꯝꯅ ꯀꯤꯅ ꯊꯦꯡꯂꯛꯏ ꯁꯤꯡꯂꯤ ꯃꯄꯥꯗꯣ ꯌꯦꯡꯂꯒ ꯂꯁꯤꯡ ꯑꯃꯗ ꯁ꯭ꯄ꯭ꯔꯤꯠꯇꯣ ꯍꯥꯞꯂꯒ ꯁꯠ ꯁꯠ ꯍꯥꯟꯅ ꯈꯤꯇꯪ ꯅꯥꯟꯊꯣꯛꯏ ꯁꯤꯔꯤꯟꯖ ꯊꯤꯟꯒꯗꯕ ꯃꯐꯝꯗꯣ ꯔꯤꯁꯤꯗꯁꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯌꯥꯝ ꯀꯤꯅ ꯇꯧꯕꯗꯣ ꯎꯔꯒ ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏꯁꯤꯜꯂꯒ ꯈꯪꯇꯤꯟ ꯊꯤꯟꯖꯤꯜꯂꯛꯏ ꯂꯩꯅꯥ ꯄꯥꯈꯠꯅ ꯈꯣꯟ ꯀꯂꯞꯅ ꯍꯥꯏꯔꯛꯏ ꯑꯌꯥ ꯏ ꯊꯣꯛꯑꯅꯤꯌꯦ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯍꯧꯗꯦ ꯇꯧꯔꯛꯂꯤꯕꯗꯣ ꯂꯩꯅꯥꯅ ꯂꯥꯎꯕꯗꯨꯗ ꯃꯌꯥꯝꯗꯨꯁꯨ ꯌꯦꯡꯅꯩ ꯈꯖꯤꯛ ꯈꯦꯠꯄꯒꯤ ꯏ ꯊꯣꯛꯏ ꯃꯁꯥꯗꯣ ꯃꯨꯛ ꯍꯧꯕꯒꯤ ꯊꯤꯡꯖꯤꯜꯍꯧꯗꯕꯅꯤ ꯁꯤꯔꯤꯟꯖꯇꯣ ꯍꯦꯟꯊꯣꯏꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯍꯔꯤꯁꯁꯨ ꯆꯩꯔꯛꯏ ꯑꯉꯥꯎꯕꯒꯤ ꯍꯣꯁꯄꯤꯇꯥꯜ ꯅꯠꯇꯤꯌꯦ ꯁꯤꯗꯤ ꯔꯤꯁꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯛꯏ ꯑꯩ ꯅꯥꯔꯒ ꯃꯤ ꯑꯃ ꯗꯟꯗꯤ ꯄꯤꯒꯦ ꯇꯧꯕ ꯈꯔ ꯀꯨꯏꯅ ꯍꯟꯒꯦ ꯈꯔ ꯊꯤꯅ ꯁꯣꯛꯍꯟꯒꯦ ꯑꯇꯣꯝꯕ ꯇꯥꯅꯤꯡꯗꯦꯀꯣ ꯑꯅꯥꯕ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯏꯁꯧ ꯇꯧꯔꯤꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ ꯍꯣꯏ ꯏꯁꯧ ꯂꯥꯡꯕ ꯏꯅꯔꯖꯤꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯅꯤ ꯆꯠꯄ ꯐꯥꯎ ꯉꯝꯕꯣꯏ ꯉꯝꯗꯕꯩ ꯇꯧꯔꯕ ꯅꯪꯅ ꯔꯤꯁꯤꯅ ꯑꯃꯨꯛ ꯁꯥꯎꯅꯕ ꯁꯨꯝ ꯇꯧꯔꯗꯤ ꯁꯥꯎꯔꯛ ꯇꯥꯕ ꯂꯩꯅꯥ ꯅꯥꯔꯤ ꯍꯥꯏꯕꯗꯨꯗ ꯏꯁꯧ ꯂꯥꯡꯉꯛꯇꯕꯅꯤ ꯃꯄꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯤ ꯏꯁꯧ ꯑꯁꯨꯛ ꯌꯥꯝ ꯂꯥꯡꯕ꯭ꯔꯣ ꯃꯁꯤ ꯅꯨꯄꯥꯁꯦ ꯅꯥꯕꯁꯦ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯔꯤꯁꯤꯕꯣ
ꯑꯍꯥꯟꯕꯒꯤ ꯈꯪꯊꯤꯡ ꯊꯤꯡꯖꯤꯜꯂꯨꯕꯒꯤ ꯏ ꯈꯔ ꯊꯣꯛꯏ ꯃꯗꯨ ꯍꯥꯟꯅ ꯐꯖꯅ ꯇꯩꯊꯣꯛꯈ꯭ꯔꯦ ꯀꯩꯁꯨ ꯍꯦꯟꯖꯤꯟꯅ ꯁꯣꯛꯄ ꯅꯠꯇꯦ ꯂꯩꯅꯥ ꯍꯟꯗꯛꯇꯤ ꯐꯖꯅ ꯀꯥꯈ꯭ꯔꯦ ꯍꯤꯗꯥꯛꯇꯣ ꯂꯣꯏꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯜꯂꯦ ꯐꯖꯅ ꯄꯣꯊꯥꯔꯣ ꯕꯣꯇꯜ ꯑꯃꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯈꯨꯝꯗꯦ ꯔꯤꯁꯤ ꯂꯩꯅꯥꯗꯣ ꯍꯦꯟꯊꯣꯏꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯂꯤꯌꯥꯗꯁꯨ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯝꯃꯤ ꯍꯔꯤꯁꯅ ꯀꯔꯤ ꯂꯤꯆꯠꯅꯣ ꯅꯪ ꯆꯠꯂꯤꯁꯦ ꯍꯦꯟꯊꯣꯏꯅ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯈꯨꯠꯁꯦ ꯏ ꯊꯣꯛꯍꯜꯂꯦꯕ ꯔꯤꯁꯤꯅ ꯑꯩ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯒꯦ ꯂꯤꯌꯥꯅ ꯗꯥꯔꯤꯁꯤ ꯆꯠꯂꯒꯦ ꯑꯩꯁꯨ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯉꯁꯥꯏꯗꯩ ꯋꯥ ꯑꯝꯇ ꯍꯥꯏꯕꯤꯗꯕꯅꯤ ꯔꯤꯁꯤꯁꯨ ꯂꯤꯌꯥꯗ ꯍꯟꯗꯛꯇꯤ ꯈꯨꯝꯃꯛꯏ ꯍꯣꯏ ꯂꯤꯌꯥ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ ꯐꯔꯒꯦ ꯑꯩꯁꯨ ꯂꯤꯌꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯊꯣꯏꯅ ꯍꯔꯤꯁ ꯂꯩꯃꯤꯟꯅꯔꯣ ꯏꯇꯩꯃ ꯌꯨꯝꯗ ꯍꯥꯏꯊꯔꯒꯦ ꯌꯥꯗꯧꯕ ꯅꯠꯇ꯭ꯔꯣ ꯌꯥꯅꯤ ꯏꯇꯩꯃ ꯃꯥꯏꯅꯔꯁꯤꯗ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗꯒ ꯄꯨꯈꯠꯍꯜꯂꯤ ꯌꯨꯝꯗ ꯑꯍꯩꯕ ꯑꯃꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯁꯤꯗ ꯐꯥꯔꯃꯥꯁꯤ ꯑꯅꯛꯄ ꯑꯝꯗ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯉꯥꯎꯔꯦ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯈꯌꯣꯝ ꯂꯥꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯦꯟꯊꯣꯏꯗꯨ ꯔꯤꯁꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯕꯅꯤ ꯇꯧꯊꯣꯛꯇꯕ ꯉꯥꯛꯇ ꯇꯧꯔꯛꯂꯕꯅꯤꯅ ꯂꯛꯅꯅꯤꯡꯕꯁꯨ ꯐꯥꯎꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯃꯇꯩ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯔꯤꯁꯇꯤ ꯉꯥꯡꯕ ꯂꯦꯞꯇꯦ ꯔꯤꯁꯤ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯎꯔꯛꯂꯦ ꯑꯃꯨꯛꯁꯨ ꯁꯪꯁꯥꯔ ꯑꯃꯗ ꯊꯣꯛꯈꯤꯕ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯤꯠ ꯎꯏꯁꯤꯜꯂꯤꯈꯩ ꯅꯤꯡꯁꯤꯡꯕꯅꯤ ꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯛꯄꯒ ꯎꯔꯤꯈ꯭ꯔꯤꯕ ꯅꯤꯡꯁꯤꯡꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯃꯪ ꯑꯃꯒꯨꯝ ꯂꯩꯍꯜꯂꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯍꯔꯤꯁꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯅꯥꯎꯁꯨꯝ ꯑꯣꯏꯈ꯭ꯔꯦ ꯔꯤꯁꯤꯒꯤ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯈꯤꯕꯗꯣ ꯌꯨꯕ꯭ꯔꯥꯖ ꯍꯥꯏꯅ ꯂꯤꯟ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯒ ꯌꯨꯕ꯭ꯔꯥꯖꯀꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯄꯒ ꯆꯥꯟꯅꯈ꯭ꯔꯦ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯍꯟꯖꯤꯟꯅ ꯌꯨꯡꯈ꯭ꯔꯦ ꯂꯤꯟ ꯑꯗꯨꯒꯤ ꯃꯁꯥꯗ ꯀꯥ ꯍꯦꯟꯅ ꯆꯥꯎꯈꯤꯕ ꯂꯤꯟ ꯑꯗꯨꯅ ꯐꯠꯐꯠ ꯍꯥꯏꯔꯛꯄꯗ ꯌꯨꯕ꯭ꯔꯥꯖꯇ ꯄꯥꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ ꯌꯩꯁꯤꯟꯕꯗ ꯃꯆꯤꯟꯗꯒꯤꯁꯨ ꯏ ꯇꯥꯔꯛꯂꯦ ꯌꯨꯕ꯭ꯔꯥꯖ ꯁꯣꯛꯂꯦ ꯈꯔꯗꯤ ꯖꯨꯍꯥꯟꯒ ꯃꯨꯛꯅꯕꯗ ꯂꯤꯟ ꯑꯗꯨ ꯖꯨꯍꯥꯟꯒꯤ ꯁꯛꯐꯝꯗꯣ ꯑꯣꯜꯂꯛꯂꯒ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ ꯃꯊꯕꯥꯛ ꯅꯥꯆꯦꯞꯇꯅꯤ ꯊꯥꯡ ꯑꯗꯨꯅ ꯌꯨꯡꯂꯤꯕꯗꯣ ꯃꯔꯤꯜ ꯈꯥꯈ꯭ꯔꯕ ꯖꯨꯍꯥꯟꯁꯨ ꯁꯠꯇꯣꯛꯏ ꯊꯥꯡꯗꯣ ꯑꯅꯤꯃꯛ ꯃꯁꯥꯗꯨ ꯄꯣꯞ ꯇꯥꯔꯦ ꯑꯁꯣꯛꯄꯒꯤ ꯆꯩꯅꯥ ꯈꯣꯜꯗꯨꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯑꯅꯤꯃꯛ ꯌꯨꯕ꯭ꯔꯥꯖ ꯄꯥꯡꯒꯜ ꯂꯣꯏꯔꯛꯄꯒꯨꯝ ꯇꯧꯏ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯑꯃ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯦ ꯃꯍꯦꯟꯁꯅꯥ ꯌꯨꯕ꯭ꯔꯥꯖꯀꯤ ꯁꯣꯟꯊꯕ ꯆꯣꯛꯊꯕ ꯃꯇꯧꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯌꯥꯝꯕꯨꯡꯒꯤ ꯅꯥꯛꯇ ꯌꯨꯕ꯭ꯔꯥꯖ ꯆꯩꯅꯥ ꯐꯪꯗꯕ ꯑꯃꯒꯨꯝ ꯖꯨꯍꯥꯟ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯌꯨꯕ꯭ꯔꯥꯖꯇ ꯋꯥꯡꯕ ꯈꯨꯟꯁꯤꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤꯒꯅꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯖꯨꯍꯥꯟꯅ ꯃꯥꯏꯊꯤꯕ ꯉꯁꯤꯒ 3ꯂꯛ ꯁꯨꯔꯕꯅꯤ ꯑꯄꯤꯛꯄ ꯂꯥꯟꯗ ꯃꯥꯏꯊꯤꯔꯁꯨ ꯖꯨꯍꯥꯟꯅ ꯑꯆꯧꯕ ꯂꯥꯟ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯅ ꯆꯠꯂꯣ ꯋꯥꯡꯕ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯆꯦꯛꯁꯤꯟꯖꯧ ꯍꯥꯏꯔꯝꯂꯒ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯣꯛꯄꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯌꯨꯕ꯭ꯔꯥꯖ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯔꯦ ꯃꯍꯦꯟꯁꯅꯥꯅ ꯍꯧꯒꯠꯄꯤꯗꯨꯅ ꯃꯥꯒꯤ ꯂꯦꯡꯁꯨꯝꯗ ꯀꯣꯜꯂꯒ ꯁꯝꯂꯛꯏ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯌꯨꯕ꯭ꯔꯥꯖ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯃꯍꯦꯟ ꯍꯛꯆꯥꯡꯁꯤ ꯈꯪꯁꯣꯟ ꯁꯣꯟꯈ꯭ꯔꯦ ꯃꯍꯦꯟꯁꯅꯥ ꯅꯤꯡꯁꯤꯡꯂꯛꯏ ꯏꯄꯨꯕꯠꯇ꯭ꯔꯅ ꯃꯍꯩ ꯇꯝꯕꯤꯕ ꯃꯇꯝꯗ ꯍꯥꯏꯈꯤꯕ ꯋꯥ ꯑꯃ ꯅꯨꯡꯁꯤ ꯃꯔꯤ ꯆꯠꯁꯤꯟꯕ ꯍꯦꯜꯂꯛꯂꯤꯈꯩ ꯄꯥꯡꯒꯜ ꯁꯣꯟꯊꯕ ꯍꯦꯜꯂꯛꯀꯅꯤ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯔꯕꯗꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯕꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯅꯤ ꯃꯍꯦꯟꯁꯅꯥ ꯋꯥꯐꯝꯗꯨ ꯅꯤꯡꯁꯤꯡꯂꯒ ꯌꯨꯕ꯭ꯔꯥꯖꯇ ꯌꯦꯡꯂꯛꯏ ꯌꯨꯕ꯭ꯔꯥꯖ ꯏꯄꯨꯒꯤ ꯋꯥ ꯏꯜꯂꯁꯤꯕ ꯌꯨꯕ꯭ꯔꯥꯖꯀꯤ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯕ ꯌꯥꯔꯣꯏ ꯃꯅꯥꯎꯒꯤ ꯋꯥꯍꯩꯗꯨꯅ ꯌꯨꯕ꯭ꯔꯥꯖ ꯃꯊꯃꯣꯏꯗ ꯆꯩꯅꯥ ꯐꯪꯂꯕꯒꯨꯝ ꯇꯧꯔꯦ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯔꯛꯇꯦ ꯂꯩꯕꯥꯛꯁꯤꯒꯤ ꯈꯜꯂꯛꯏ ꯋꯥꯈꯜꯗ ꯌꯨꯕ꯭ꯔꯥꯖ ꯑꯩꯒꯤ ꯃꯔꯝꯅ ꯄꯨꯝꯅꯃꯛ ꯃꯥꯡꯂꯒꯗ꯭ꯔꯥ ꯃꯥꯡꯕ ꯌꯥꯔꯣꯏ ꯋꯥꯡꯕ ꯈꯨꯟꯗ ꯄꯥꯎ ꯌꯧꯔꯛꯂꯦ ꯌꯨꯕ꯭ꯔꯥꯖ ꯁꯣꯛꯂꯤ ꯍꯥꯏꯅ ꯂꯩꯆꯤꯛꯂꯦꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯦꯜꯂꯛꯏ ꯄꯥꯎꯗꯨ ꯇꯥꯕꯗ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯦ ꯎꯈꯣꯡ ꯑꯃꯗ ꯉꯥꯊꯗꯨꯅ ꯐꯝꯂꯤꯕ ꯌꯨꯕ꯭ꯔꯥꯖꯄꯨ ꯎꯔꯦ ꯑꯍꯜꯁꯤꯡꯅ ꯑꯁꯣꯛꯄ ꯍꯤꯗꯥꯛ ꯇꯧꯕꯤꯔꯤ ꯂꯩꯆꯤꯛꯂꯦꯟ ꯆꯪꯁꯤꯟꯕ ꯌꯥꯗꯗꯨꯅ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯁꯥꯗꯣ ꯅꯤꯛꯄꯗꯤ ꯂꯦꯞꯇ꯭ꯔꯤ ꯌꯨꯕ꯭ꯔꯥꯖ ꯁꯣꯛꯂꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯄꯥꯈꯠꯈꯤꯕꯅ ꯇꯇꯨ ꯇꯇꯨ ꯃꯄꯤ ꯆꯤꯔꯥ ꯆꯦꯜꯂꯒ ꯂꯦꯞꯄꯗꯨ ꯎꯔꯒ ꯌꯨꯕ꯭ꯔꯥꯖ ꯑꯅꯥꯕ ꯀꯥꯎꯈ꯭ꯔꯦ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯂꯥꯛꯑꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯃꯌꯥꯝꯗꯣ ꯌꯨꯕ꯭ꯔꯥꯖꯀꯤ ꯃꯇꯧꯗꯨꯗ ꯈꯪꯗꯕꯅ ꯉꯛꯆꯥꯟꯅꯩ ꯂꯩꯆꯤꯛꯂꯦꯟꯁꯨ ꯃꯌꯥꯝ ꯂꯩꯕꯅ ꯆꯪꯕ ꯀꯤꯗꯨꯅ ꯆꯪꯂꯝꯗꯦ
ꯂꯩꯆꯤꯛ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯌꯦꯡꯅꯔꯦ ꯃꯤꯡ ꯀꯧꯔꯛꯂꯕꯅꯤꯅ ꯆꯪꯁꯤꯜꯂꯛꯏ ꯌꯨꯕ꯭ꯔꯥꯖꯀꯤ ꯅꯥꯛꯇ ꯅꯨꯄꯥꯗꯣ ꯃꯃꯣꯟ ꯅꯣꯛꯂꯒ ꯄꯥꯈꯠꯄ꯭ꯔꯣ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯗꯣ ꯃꯇꯧꯗꯨꯅ ꯈꯪꯍꯜꯂꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯁꯤꯕꯕꯨ ꯂꯣꯠꯁꯤꯟꯕ ꯌꯥꯒꯗ꯭ꯔꯥ ꯂꯩꯆꯤꯛꯂꯦꯟ ꯑꯃꯗꯤ ꯌꯨꯕ꯭ꯔꯥꯖꯀꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯍꯧꯔꯛꯂꯦ ꯋꯥꯡꯕ ꯈꯨꯟꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯈꯪꯕ ꯈꯛ ꯅꯠꯇꯅ ꯃꯄꯥꯔꯤ ꯑꯍꯟ ꯌꯨꯕ꯭ꯔꯥꯖꯀ ꯂꯩꯆꯤꯛꯂꯦꯟꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯅꯥꯀꯣꯡ ꯇꯞꯅ ꯇꯞꯅ ꯌꯧꯔꯛꯂꯦ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯀꯣꯅꯨꯡꯗꯗꯤ ꯃꯄꯥꯒꯤ ꯑꯁꯥꯎꯕꯅ ꯃꯩꯒꯤ ꯆꯤꯡꯅꯤꯡ ꯈꯥꯏꯕꯒꯨꯝ ꯁꯅꯥ ꯀꯣꯅꯨꯡ ꯊꯛ ꯊꯛ ꯅꯤꯛꯏ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯂꯣꯌꯥ ꯂꯥꯛꯄ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯐꯠꯇꯕ ꯃꯆꯥ ꯂꯩꯄꯥꯛ ꯃꯥꯡꯒꯗꯕ ꯃꯆꯥꯅꯤ ꯃꯍꯥꯛ ꯍꯌꯦꯡꯃꯛ ꯆꯠꯀꯅꯤ ꯋꯥꯡꯕ ꯈꯨꯟꯗ ꯂꯣꯌꯥ ꯂꯥꯛꯄ ꯑꯩꯒꯤ ꯏꯆꯥꯃꯛꯅ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯆꯠꯂꯕꯀꯣ ꯏꯆꯥ ꯑꯣꯏꯁꯅꯨ ꯃꯥꯕꯨ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯂꯩꯕꯥꯛ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯃꯛꯅꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯕꯅꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧꯔꯦꯜ ꯇꯞꯊꯕꯤꯈꯣ ꯃꯇꯥꯡꯁꯤꯗ ꯇꯞꯊꯕ ꯌꯥꯕ꯭ꯔꯥ ꯂꯩꯃ ꯂꯝꯍꯦꯟꯕꯤ ꯃꯥꯁꯨ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯏꯅꯨꯡ ꯂꯩꯃ ꯀꯧꯔꯨꯁꯣ ꯍꯤꯌꯥꯏꯅꯨ ꯄꯥꯈꯠꯅ ꯏꯅꯤꯡꯊꯧ ꯏꯅꯨꯡ ꯂꯩꯃꯗ ꯁꯣꯛꯄꯤꯒꯅꯨ ꯏꯄꯨꯒ ꯇꯥꯟꯅꯔꯒ ꯑꯐ ꯐꯠꯇ ꯉꯥꯛꯊꯣꯛꯁꯤ ꯑꯁꯥꯎꯕꯒꯤ ꯃꯍꯩ ꯃꯥꯡꯖꯕ ꯂꯥꯛꯀꯅꯤ ꯂꯩꯃ ꯍꯤꯌꯥꯏꯅꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯏꯆꯥ ꯄꯥꯔꯤ ꯑꯁꯤ ꯀꯔꯝꯅ ꯐꯪꯖꯈꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯀꯣꯅꯨꯡꯁꯤꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯏꯄꯨ ꯑꯍꯟꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯅꯤꯡꯊꯧ ꯂꯩꯃꯅ ꯄꯥꯟꯕ ꯂꯩꯄꯥꯛ ꯑꯣꯏꯔꯤꯕ ꯅꯣꯡꯄꯣꯛ ꯈꯨꯂꯦꯟꯁꯤꯗ ꯄꯣꯛꯂꯤꯕ ꯄꯥꯔꯤ ꯌꯨꯕ꯭ꯔꯥꯖꯅ ꯅꯨꯖꯥ ꯑꯃꯒ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯃꯛꯂꯕꯗꯤ ꯂꯩꯄꯥꯛ ꯑꯁꯦ ꯇꯨꯝꯅ ꯃꯥꯡꯒꯅꯤ ꯍꯥꯏꯔꯝꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯔꯤꯌꯦꯜ ꯑꯃꯁꯤꯗꯒꯤ ꯃꯍꯥꯛ ꯅꯨꯡꯁꯤꯕ ꯊꯝꯕ ꯌꯥꯕ ミꯁꯛ ꯑꯣꯏꯗꯦꯅꯦ ꯂꯩꯃ ꯏꯆꯥꯒꯤ ꯂꯩꯃ ꯊꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯀꯔꯝꯅ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯅ ꯂꯩꯄꯥꯛꯁꯦ ꯉꯥꯛꯀꯗꯕꯅꯤ ꯂꯩꯃ ꯌꯥꯎꯗꯅ ꯀꯔꯝꯅ ꯅꯤꯡꯊꯧ ꯃꯊꯟꯇꯅ ꯄꯥꯟꯒꯅꯤ ꯑꯗꯨꯗꯤ ꯂꯩꯃ ꯅꯪꯁꯨ ꯂꯩꯄꯥꯛ ꯑꯁꯤ ꯃꯥꯡꯕ ꯄꯥꯝꯂꯕ꯭ꯔꯥ ꯏꯄꯨ ꯑꯍꯟꯒꯤ ꯋꯥꯗꯨ ꯅꯅꯥꯏꯅ ꯌꯥꯖꯅꯤꯡꯗꯦ ꯃꯤꯍꯧ ꯆꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯋꯥꯗꯣ ꯂꯣꯌꯥ ꯂꯥꯛꯄ ꯈꯣꯟ ꯀꯂꯞꯅ ꯍꯤꯌꯥꯏꯅꯨ ꯅꯤꯡꯊꯧꯔꯦꯜꯒꯤ ꯃꯇꯝ ꯂꯣꯏꯔꯛꯂꯒ ꯀꯅꯥꯅ ꯅꯤꯡꯊꯧ ꯑꯣꯏꯍꯧꯒꯅꯤ ꯂꯩꯃ ꯂꯩꯇꯕ ꯂꯩꯄꯥꯛ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯆꯨꯝꯃꯤ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯗꯨꯉꯩ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯆꯤꯜꯍꯥꯏ ꯅꯠꯇꯦ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯣ ꯈꯪꯕ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯃꯤꯄꯥꯏꯔꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟ ꯃꯥꯇꯗꯝ ꯐꯪꯈ꯭ꯔꯕꯤ ꯑꯗꯨꯗ ꯆꯠꯈꯤꯕ ꯂꯤꯆꯠ ꯃꯤꯔꯥꯏꯈꯤꯕ ꯃꯥꯒꯤ ꯂꯩꯃ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤꯗꯕ ꯑꯔꯥꯟꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯌꯨꯕ꯭ꯔꯥꯖꯀꯤ ꯃꯊꯛꯇ ꯁꯥꯞ ꯑꯗꯨ ꯐꯪꯕꯅꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗ꯭ꯔꯤ ꯁꯨꯞꯅꯒꯤ ꯏꯄꯨ ꯕꯠꯇ꯭ꯔꯅ ꯈꯛꯇ ꯈꯪꯕꯅꯤ ꯅꯣꯡꯄꯣꯛ ꯈꯨꯂꯦꯟ ꯁꯤꯡꯕ ꯊꯨꯡꯅ ꯂꯣꯌꯥ ꯂꯥꯛꯄ ꯃꯆꯥ ꯄꯥꯔꯤ ꯑꯍꯟ ꯂꯟꯅꯒꯔꯗ ꯄꯨꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯁꯔꯥ ꯁꯟꯈ꯭ꯔꯦ ꯄꯥꯎ ꯑꯁꯤ ꯇꯥꯔꯕꯗ ꯏꯅꯨꯡ ꯂꯩꯃꯗꯤ ꯑꯍꯤꯡꯗ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯃꯆꯥꯕꯨ ꯀꯧꯔꯤ ꯏꯃꯥꯒꯤ ꯂꯩꯆꯤꯛ ꯅꯧꯖꯔꯤꯕꯤ ꯏꯆꯥꯒꯤ ꯂꯩꯅꯥꯗꯤ ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤꯉꯩ ꯃꯆꯣꯏ ꯃꯆꯣꯏ ꯀꯦꯜꯂꯦꯗꯣ 이마네 이차기가 있더우거니 이마디 와칼 폼박나래 이마는 감바 아마칵 하이레바디 이차기 뭉시바도 마복 쿠딩다 망다 보유 하이람게 유브라스키 미뭉시다나 요음라비 이차나 마복시다 갑라바소 마복 아마다디 녹녹나 라유고 이마 낭보버 팡키드라 ꯈꯪꯗꯦ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄꯗꯨ ꯁꯒꯣꯜ ꯂꯥꯟꯃꯤ ꯀꯌꯥ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯦ ꯇꯈꯦꯜ ꯁꯥꯒꯩꯒꯤ ꯈꯨꯟ ꯃꯆꯥꯗꯣ ꯂꯩꯆꯤꯛꯂꯟꯒꯤ ꯌꯨꯝ ꯇꯧꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯀꯥꯎꯈꯥꯏꯔꯛꯂꯤ ꯏꯅꯨꯡ ꯂꯩꯃ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯂꯥꯟꯃꯤꯅ ꯀꯣꯅꯨꯡꯗ ꯆꯠꯁꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯌꯥꯊꯪꯅꯤ ꯃꯥꯡ ꯊꯥꯔꯣ ꯏꯅꯨꯡ ꯂꯩꯃ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯦ ꯂꯩꯆꯤꯛꯂꯟꯒꯤ ꯋꯥꯔꯤ ꯈꯪꯂꯕꯗ ꯏꯅꯨꯡ ꯂꯩꯃꯗꯁꯨ ꯃꯌꯥꯝꯅ ꯆꯩꯕꯤꯔꯦ ꯈꯨꯟ ꯋꯥꯍꯟꯕ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯌꯨꯝꯊꯪꯅꯕꯗꯣ ꯈꯥꯝꯅꯗꯦ ꯅꯥꯛ ꯌꯦꯠꯇ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯅꯩ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯌꯥꯝꯁꯤꯗꯤ ꯋꯥꯡꯕ ꯈꯨꯟꯗ ꯂꯩꯔꯤꯕ ꯂꯩꯆꯤꯛꯂꯦꯟ ꯌꯨꯕ꯭ꯔꯥꯖꯇꯤ ꯈꯪꯗꯦ ꯇꯥꯗꯦ ꯑꯍꯤꯡꯗꯨꯃ ꯅꯣꯡꯄꯣꯛ ꯈꯨꯂꯦꯟꯗꯗꯤ ꯇꯨꯝꯅꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯡꯕ ꯈꯨꯟꯗꯗꯤ ꯏꯪꯅ ꯆꯤꯛꯅ ꯍꯥꯟꯅꯒꯨꯝ ꯂꯩꯅꯤ
ꯄꯣꯊꯥꯅꯩ ꯑꯋꯥꯕ ꯀꯌꯥ ꯊꯣꯛꯈꯤꯕ ꯎꯃꯪꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯇꯧꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯍꯤꯡ ꯑꯗꯨ ꯈꯨꯟꯗꯨꯗꯗꯤ ꯏꯪꯅ ꯌꯥꯝꯅ ꯃꯌꯥꯝ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ ꯅꯣꯡ ꯉꯥꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯋꯥꯡꯕ ꯈꯨꯟ ꯅꯣꯡꯄꯣꯛ ꯈꯨꯂꯦꯟꯒꯤ ꯂꯥꯟꯃꯤꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯌꯨꯕ꯭ꯔꯥꯖꯁꯨ ꯃꯥꯒꯤ ꯂꯩꯆꯤꯛꯂꯦꯟꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤ ꯂꯩꯆꯤꯛꯂꯦꯟꯁꯨ ꯌꯨꯕ꯭ꯔꯥꯖꯀꯤ ꯃꯊꯥꯗ ꯅꯨꯡꯁꯤꯅ ꯇꯨꯝꯖꯔꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨ ꯚꯠꯇ꯭ꯔꯅ ꯊꯨꯒꯥꯏꯔꯔꯦ ꯁꯛꯇꯤꯅ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕ ꯄꯨꯝꯕ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯃꯒꯨꯝ ꯂꯩꯍꯜꯂꯒ ꯌꯨꯕ꯭ꯔꯥꯖꯄꯨ ꯍꯧꯗꯣꯔꯛꯏ ꯌꯨꯕ꯭ꯔꯥꯖ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯏꯄꯨ ꯂꯦꯞꯂꯝꯕꯗꯨꯗ ꯉꯛꯅ ꯌꯦꯡꯏ ꯏꯄꯨ